Bisnupur District Headquarter dagi kilometer 8 rom chatlaga leiba Ningthaukhong Ward number 6 Leipung Bazar dagi yam naha oiriba Marchis Moirang Thimna akoi bagi khal kaihandana thamnaba pandamda u amata yauduna wai amadi US paper dagi maitan charcoal semna environment kannaba hona hori Marchis Moirang Thimga Image TV News ka unaduna karamba wakhal dagi charcoal asi semningba forkibno hamba u hangi pakum pirduna mahakna hai u wa kokthokpana akoi bagi khalda kahalakliba nungju nungsagi amadi aing asagi khalda honglakliba amadi loktak pat ki imaisu nongmo nomogi sum kangsilakliba sidagi kharada oirabasu akoibagi khal asi kanba ngamnabagi wakhalonda u yanthatuna maitan sembagi mahutta wai amadi US paper dagi charcoal sembagi khongthang asi pakhalakpani haiki karamba matamdagi charcoal semba hawrakhibagi amadi charcoal kayam yonba ngamkhrabagi hangbada mahakna hai Mamang chahi lisingani kulhumdagi September thadagi semba hawrakhibani September thadagina December fawbada chorakna lupa lising kuntha taruki charcoal yonba ngamkre nongmada charcoal kg 10 kon puthokpadi ngami adubu financial problem leiba amadi manpower watpana yamna puthokpadi ngamdri charcoal piu haibagi demandi yamna lei piba ngamdabata ngairi haiki ahanba hawbada ngairi banina mahak amadi mahaki manaw nupa guptaga thabak asi tawminari Lebar thambadi ngamdri Kereleka gi locality singna maitan leiba adum lai kg amada lupa yankhai da yoli aduga maitan bek amada lupa chatuk yankhai da yoli makha tana khwairamban ima kaithel da chak thongliba hotel tawriba ima singdasu maitan pinab hotnari mahaki maitan puthokpagi thawak asi hena chakhotnaba kanna hotnari hainasu Image TV gi onaba atuda pawdam lakhi maitan semada changba masak singdi y waste paper amadi atani Marchis Moirang Them Ningthaukhong Mangol Ngambi College da chemistry honors da isingani tani thoida graduate loiki mahak haujik Ningthaukhong public school da science graduate teacher oina thabak tawri chahi 10 rom ojagi profession da leida matung charcoal sembagi thabak asi hawrakhibani haukiba chahi lisingani kuni thoida Rajasthan da National Institute of Agriculture Marketing da tha anigi course tambasu loiki hairi Marchis Moirang Them na makata na hai akobagi khalnga na thamna bahot na minasi eco friendly oba maitan asi miyam na su leibiu Manipur asi semilon gi fibam da yam sathina sole madamadna deforestation tawbagi mahutta kamaina environment kangadagi haiba wakhalon thambaga lona semilon gi fibam hena fagatna bahot na minasi haiki akobagi khal kaihandana thamna bahot na bada Marchis Moirang Them gumba miyoi kaya thorapu mathau tari udagi maitan sagadagi sarpudi waidagi saba yagadra haiba khongthangsida aina research tawjarapane aina public ta haijaning badi akoibagi khal ngang thambada mayamna support tobiu amasung hariba eco friendly oina puthokjariba maitan si puthropa matamda mayam su support tobirau amasung akoibagi khal singhana thambada mayam punna jangaga mateng pamnasi amasung aina puthokjariba maitan si financial oina su yamna leg oi aduna yamna mas oina puthokpa ngamde aduna mayamna su nungsiduna adum contribution adum support tobiro